Good morning. Ngasigi message haipetang yeng minarse ko kay lege habito. Kay no sige matung ina khanbiro ko sida bracelet thami se haide pink machum thame ko violet machum thame duga black machum maga leire sidagi apamba hai tare ko sigi pot ngai se pink machu leire sina purple machu ko amethyst and haibito khona nungda sina black tourmaline ko ado sigi bracelet sing tum sibi be ai ko haide akhona sum si gise love and relationship sum phatraga diko haidi rose quartz kumba si yo hai ko adagi amethyst su hakchang nuai taba khotaba adagi wakhan leitha bong khang daba gumba leina ko adumba da amethyst si ba phai ko aduga black tourmaline sina akoi gi evil eye gumba dagi ngak thokpa hai tare meaning jan ba khochan ba adumai taraga haidi si gi ahum se pulap shira se atuga amam khatang shira se ahum oina pulap ti thokpane ko adum kaino da akoi online check tawbiyo ko ado ahambagi card yeng minarse ko ahambagi card se two of swords and high se nupi se mamit punjalaga lerise sida hadi nangonda hojik se hadi wakhana mai thok taba clarity ama ire leitaba hai tare ko ngasi gi wa hai je ngasi sum hai ngasi nangna tawge na khalli base har se basida ngasi nangna tawge na khalli do haidi ko hadi clarity ama pubiraga tawshira tawrashira hai boto message to keno do hai tare ko dwai tawraga aduga khana chaina ba ma yate ko sida khana chaina ba yade aduga hadi khana ba keno tawraga su mina haura aga su ngaire aduga mi khana pham da su ngaire da kan adum ba da changbi ganu ko aduga mathangi se seven of swords ko seven of swords se hadi yaraga dinga si se pisang sa gumba pithok bi ganu ko hadi sum tho nuai taba thodo kumba leiba yai adudana khitang section biyo ko haidi paisa di sungpi pibirano aduga akoi relationship ki matang da sungai na ko haidi yaraga di ngasi sidi khana bidaba hai tare haidi partner aman hor aga su amaduna haidi hanba ko pa dumaina hatai manara keno to mina da amana khatang han biyo ko ngasi de aduga last ke sa dead card se haidi dead haraga sibana te ko sida tarot dead hana hai se haidi anoba ama lakpa yai ko sida haidi mi se siragadi amu haidi ama anoba mapu ama kay ama laina ko dun haidi nang hangai sum lera ma problem gum do haidi loishalaga haidi aphaba ama lakpa gum ba dumaina hai tare ko sida transformation ama hai tare nonda transformation se dum aphaba rom da lakani ko sida aduga timing hai petang yeng minar se ko ngasi gi timing se ngasi se tang ahum ni na ko tang ahum se ngasai pung nipan hojik ki timing se phari ko nipan ga minute manga sai phari adu matungda baroga minute nipu nipan dagina pung ahum ga minute yankai tare phawam phai ko aduga nungda oram gina pung manga ga minute kunthra ma thoi deina taruka minute yankai tare phawba aduga adude thengdara nungdangi pung nipan ga minute kuni thoi deina nungdangi pung 13 ga minute 13 phawba ma phare ko timing se adu sida leire timing aphaba sina ina haipetang hai re ko phajana tabiro ko dom ai amuka anira khallaroige aduga ngari thangjani na ko thangjadi black set lo firon set pa matam da ko firon set pa matam da black set piro ngasi thabang khang chothok matam da black set pa nuai traga na he violet machu set lo ani sige manungda ado ngasagi lei gumbadi black lei tabne na hadi black machu gi chana ba me ta dung kat pa yai ko khoina keno to matam da lai gumba khoram ba khopa matam da ayukta nang hodre na khala se ba nungdang da ka lo ka shukai de ba ayukta nang draga di nungdang da kat pa da ka shu hadi ayuk sin nang na ba chena ba ni na hadi nungdang da noina to bi be ko aduga hadi nungdo am hala asungai ko hala agana hadi rock sol leiraga leire leitraga na icham cham normal sol to hapaga irugumba lu thopio ko taraga dinga saigi handak hapta sigi pura nangonda leina ko negativity leiba mina keno tarokpo kholokpa mama leina ko hadi ingsilakpo khochilakpo mayam se hadi hayeng dino mai jini yumda leidoni na ko aduna thangja nungda oram sida pura hadi sengdokna bagi damakta hai tare ko hondam irujaba gumba da hadi thumgumba kai gumba maina khatang ama happy ba hai tare ko adu sida leire ngasigi message ka tips ka hai tare ko thank you